ꯈꯨꯡꯒꯪꯁꯤꯗ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯗꯁꯨꯅꯦ ꯑꯩ ꯑꯗꯨꯝ ꯑꯗꯨꯒ ꯍꯥꯏꯔꯒ ꯏꯅꯥꯎꯕꯤꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯍꯥꯏꯖꯔꯛꯏ ꯑꯁꯨꯝ ꯌꯦꯡꯕꯤꯔꯣ ꯃꯃꯥ ꯂꯥꯛꯑꯣ ꯄꯤꯔꯣ ꯄꯤꯔꯣ ꯂꯥꯛꯄꯅ ꯍꯥꯟꯅ ꯂꯥꯛꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯂꯣꯏꯁꯜꯂꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯁꯤꯗꯩꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯒꯤ ꯅꯠꯇ꯭ꯔꯒ ꯅꯤꯅꯤ ꯍꯨꯝꯅꯤꯇꯒꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯐꯨꯗꯁ ꯑꯦꯟड ꯚꯦꯖꯤꯇꯦꯕꯜ ꯃꯌꯥꯝ ꯀꯤꯆꯟ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝ ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 1 ꯍꯥꯏꯕꯗꯤ ꯃꯥꯔꯆꯀꯤ 25ꯇꯒꯤ ꯂꯣꯛꯗꯥꯎꯟ ꯍꯧꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯆꯠꯊꯖꯔꯛꯄꯅꯤ ꯔꯝꯖꯥꯟ ꯊꯥꯒ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯑꯉꯝꯕ ꯆꯦꯡ ꯑꯂꯨ ꯍꯋꯥꯏ ꯀꯩꯒꯨꯝꯕ ꯁꯥꯒꯤ ꯈꯨꯗꯣꯟ ꯈꯔꯗꯪ ꯋꯥꯔꯕ ꯇꯟꯖꯥꯁꯤꯗ ꯃꯤꯠꯀꯤ ꯄꯤꯅ ꯇꯧꯅꯤꯡꯕꯅ ꯃꯌꯥꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯉꯝꯖꯕ ꯈꯔ ꯑꯁꯤꯅ ꯏꯄꯥ ꯏꯄꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯀꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯃꯤꯟꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯖꯒꯥ ꯑꯩꯈꯣꯏ ꯀꯣꯊꯥ ꯈꯨꯟꯖꯥꯎ ꯀꯣꯊꯥ ꯈꯨꯅꯧ ꯑꯃꯗꯤ ꯃꯣꯜꯐꯩ ꯚꯤꯂꯦꯖꯅꯆꯤꯡꯕꯗ ꯑꯩꯈꯣꯏ ꯉꯝꯖꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯈꯔ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯐꯟ ꯂꯩꯗꯨꯅ ꯇꯧꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯉꯝ ꯑꯉꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯀꯣꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯀꯣꯅ ꯑꯩꯈꯣꯏ ꯆꯦꯡꯒꯤ ꯃꯇꯦꯡ ꯑꯁꯤ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏ ꯑꯃꯨꯀꯣ ꯑꯃꯗꯤ ꯁꯦꯁꯇꯣ ꯍꯩꯔꯣꯛ ꯔꯤꯂꯤꯐ ꯀꯃꯤꯇꯤꯒ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯦꯟꯊꯣꯛ
केंद्र से ऑनरेबल एमएलए सीआर की मोसिंगी मियंग अमरी थोक्सल मखादा पंथोक जबा दुमलबा आईएलसी को खुसम नरगा होनजरीबा थबक सिंगसदा नौर तमजे बुदुदे एगोना दिस इंटरटेट बैटन सिनदुना सोडियम हाइड्रोक्लोराइड काथोक जरीबा से अदुमलबा एगो इफाल की मै चबु मुक्तदा लेरिबा क्वारंटाइन सेंटर असदा मणिपुर की वामदी लागबा दुमलबा मणिपुरी सिंह अखोई सुसोसोना लेजगनी आइबा क्वारंटाइन सेंटर की अगुंदा लेरिबा ओना बाजार सोमन कॉन्स्टिट्यूएंसी प्रोग्रेसिव कमिटी की वॉलंटियर सिंहना आईएमसी को खुसम नदना पंथोक जबा दुमलबा नसी अखोई पांगिसे चल खुरमंगना नसी की असकुमलबा अवाब कया थीदना थबक पंथोलिबा ऑपरेटर 1 नंबर 7 अदुगा मैडम बिनो ऑपरेटर 1 नंबर 24 सगुमन लोइनना सगुमन असिगी ऑनरेबल एमएलए ओइबिबा आरके इमुना प्रजा मियामगी दमकता नुंगाइरे करी करी ओरसु इसिनाउसिंगदा आइना खरतंग खुंतोंगे दे अखोइना जावखपा हाबिसिदे इसा साना होनबा तानबा मखा लाइबिने सिबुदे अखोइ मिबुसु कला मि हाउस लाइति सेना अखोइना पामदे लंबी थोंग से खरतंग काफी ब्लॉक